Karigidamak Awa Ana Tahlibano Ahan Bahadista Hadrat Abu Sayyid Raziallahu Anhun Hai Allah Rasul Sallallahu Alaihi Wasallam na Haibirame Musalman sing the Tarak pa Awa Ana Amasung Nuaitabu Todo Watok Kudingmak Kadai Fawge Haibadu Chumnagi Tinkang na Yuba Adu Fawadu Guna Kokpi Ani Subhadisto Allah Rasul Sallallahu Alaihi Wasallam na Haibirame Allah Ta'ala na Kanagumba Mu'min Amagidamak Masagi Amal na Yobangam Laroidaba Awang Batag Adu Yohan Bige Kalabadi Mahakun Nahal Yak Hali Natragal Macha Masusing Natraga Mal Dawlata Amang Ata Tok Hali Amasung Aduda Sabar-gi Pangal Pinabi Mahang na Sabar Tawziba Adunaw Maram Oyhalaga Awang Batag Adu Yohan Bi Ahum Subhadist Hadrat Abu Musa Ash'ari Raziyallahu Anhu Hai Allah Rasul Sallallahu Alaihi Wasallam na Haibirame Allah gi manayama masang ngamdaba natraga langpai chatpa maramdagi mahang na mahusa tawzaba nafil ibadat sing adu pura tawba ngamdrabadi mahang na kallingay da natraga mayum da layringay da tawzaramba aduga chap manaba neki ibigane Mari Subhadist Allah Rasul Sallallahu Alaihi Wasallam na Haibirame Kanagumba amabu Allah Ta'ala na Afawami amu oihin bige kallabadi Mahaki matakta Awa Ana yamna tahle Mga Subhadist Hadrat Salma Raziyallahu Anhan Hai Allah Rasul Sallallahu Alaihi Wasallam na Haibirame Allah Ta'ala na Awa Ana tahlaga changyang tawriba mi adugi guna kokpa amasung sawab iba leploy Mahang na Awa Ana singadu atop singi maikaydagi natte Subnagi Allah gi maikaydagi ni hayrab Loyna na madubo fahan binabagi damaktasu Allah da haizari bafawb Taruk Subhadist Hadrat Sa'd Raziyallahu Anhu Hai Huzur Sallallahu Alaihi Wasallam da aina hangi Ya Rasulallah Allah na khwaidagi hena kan ba parikya lawri ba adu karam ba mi singno Allah Rasul Sallallahu Alaihi Wasallam na khumbirage Nabi singni Matangda iman amasung amal da Nabi singa naknaba singni Matangda masa gi din gi thag wang ba nemba adugi matung inna lawi Din da cheksan na chatpa singda kanna amasung wat na chatpa singda wat na asumna tattana Awa Ana taba amasung maduda sabar tawba maramdagi banda adugi guna punma kokpi Taret Subhadist Hadrat Jabir Raziyallahu Anhu Hai Allah Rasul Sallallahu Alaihi Wasallam na Haibirame Dunya Awa Ana Nanglam basing daw Pigadur neki amasung Sawab sing adu uraga masa mau fana amasung nungay na hinglam bamising na Kaya man lumita makhoygi Mawun sing adu Kati na machet kaktat piram labadi faram gani Khalakani Kaanaba Musalman sing the tarak pa Awa Ana amasung Kuduang tiba tawdok kudimag Allah gi rahmat ne Gunagar singi damakta guna kokpi na ba pambayni Gunagar natab singi damakta awang ba thak yawhan bin ba kairak ne Maram masinaw ay koy punmag halad kudimag taw sabar tawfam thope Sabar gi arta Ibrahim Khwas rahmatullahi alayhi na hai Quran amasung hadis ta khongkham chetna amal tawba adubu sabar kawi Ustad Abu Ali dakkak na hai Laibakta tamkhiba aduda pendaba uttaba adubu sabar kawi Aduga pendaba inat nattana chumnagi awaba Fongdokpa adudi sabar gi khilaf nate maramde Hazrat Ayub alayhi salam na Naaduna layringay da haiki Ya Allah Ay ware adu wayrabasu Mahaki maramdaw Allah na haibiri hangi ay na mahakbu sabar layba mi am oyna Achin ba masung awaba matamda akhang kan ba adubu sabar kawi Sariyat kilonda di bigyan amasung sariyat na Tawa haiba thabak sing da lingdana layba amasung Tawganu haiba thabak sing da Thadok pa adubu sabar kawi Sizin nariba mafam sing adu Khen nabagi matung inna sabar gi artha khenay Khudam moina awaba matamda
khang bakan ba adubu adumak sabar kawi lanfam da sabar tauba adubu thauna faba kawi ka hena warba matam da sabar tauba adubu pukchel chawba natraga wasan da ba kawi aron bu Wafamsing haidok ta dunau khang ba adubu mabuk chet ba kawi sabar gi Kaanaba Allah Ta'ala na haibiri sabar tauba sing tanau fangani sawab masing tingam dana Nipan subah hadis Hazrat Qatadan hai Hazrat Anas radhiyallahu anhu nau hadis as ingon da tahan birami madudi Huzur sallallahu alaihi wasallam na haibirami Kayamat numit ki achum ba bichara du haurak pa matamda Sadqa piram basing lakani amasung makoy gi sadqa sing adu olge hisab tawgani amasung matik jaba sawab sing masing suna pigani matawa sumna namaz roza hazna sing ba ibadat tawrak pa singe ibadat sing adu olge hisab tawgani amasung madugi mamal pura pura pigani adu moina mag awana taringe de sabar tawram basing lakpa matamdadi karigumba amata hisab lairoi amasung masing thingam daba makai azar sawab pibigani maramdi Allah gi yathangni sabar tawba singtana fangani sawab masing thingam dana asumna sabar tawram basingdo pinariba sawab sing adu uraga dunyada nuwaina punsi lelakhi basingna khalakani dunyada aikhoigi unsa sing asi katina machet machet taba makai kakthat piram labadi aikhoisu asigumba sawab asi phangjaram gadabane mapan subah hadis Rasulullah sallallahu alaihi wasallam na haibirami kana gumba amana sabar tawbungam na bukhot na zirbadi mahak po Allah na sabar ge pangal pigani kana amma fawd sabar dage hena faba amasung chawbo pot amata Allah na pi khidre tara subah hadis Huzur sallallahu alaihi wasallam na haibirami mal pirak pa matam da sukar ada tawriba pirak taba matam dage awaba targa sabar tawriba guna tawruga toba tawriba lale haizriba mine henjilaglaga maaf tawbiriba masi hairga tuminna leirame sahaba sing na hanglami ya Rasulullah masi gi badla karino wa khumbirame makhoi sing asi santi amasung achumba lambi phanglabani tarag ma thai subah hadis Huzur sallallahu alaihi wasallam na haibirami kanagumba mabu Allah na nungsibiba natraga gunadagi sengdokpiba pamlabadi mahaki mathakta thangna na awana tahale awana tarba mahang na Allah bu kaurakpa matamda Allah na pau khumbi ho inaya chanba nangidamak ai laye nang na nijarakpa khudimak maram charbadi aina piroidaba amata leite thunamak pigani natraga nangi akhirat kidamak paisinduna thambigani taragani thoy subah hadis Muhammad bin Labid na bayan tawi madudi Huzur sallallahu alaihi wasallam na haibirame kana gum kanglub amabu Allah na nungsibirabadi makoida awana thokhalli maduda sabar tawbu singda sabar gi pangal amasung phalpi law khongba singda hen awaba tahalle taragum doi subah hadis Huzur sallallahu alaihi wasallam na haibirame Kwaidagi hena chawba nekidi kwaidagi hena awa ana taba mi aduna fangani kanaguma kanglub amabo Allah na nungsibirabadi makhoida awa ana pirga changyeng tawi madubu harau yaribasing adubu mahakna yabi yaningdaba mi singbu mahakna yabi de taraga mari subah hadis Hazrat Aisha radhiyallahu anha na hai Huzur sallallahu alaihi wasallam na habirame Musalman singda taba awa ana amata leite tingkhang na yuba adu fawba tawigum masung maduna maram oiraga kokpi mahaki maral sing taraga mga subada Hazrat Ibn Abbas radhiyallahu anhu mana hai Huzur sallallahu alaihi wasallam na habirame kanagum mamagi mal da natraga mahaki masada awaba amatare amasung madu mahagna lot silli miyam da li thokte adu oirabadi Allah gi hak oire mahakbu kokpiba nungsirbe chirnause ngasigi dia si fawdan khangminarase mathangi ani suba tangkakta kanana na hali kanana fahli khuna sihan binaba dua tawganu
Anaba-gi kholau asinachingba kayamuk khangminasi. Nungsirabi chirinausingna hadithsing asibu mipum khudingmakta share tawbiduna khanghanbiyo. Allah Ta'ala na ikhoi khudingmakpu haijakriba hadith kara asida amal tawbu ngambagi pangal thawna adu pinabi voisan.